ꯆꯠꯂꯤꯕ ꯆꯍꯤ 2019ꯒꯤ Council of Higher Secondary Education Manipur COSEP na laudana pangthokhiba class 11th amadi 12th ki examination ge result chaliba hafta natraga mathangi hafta gi haurakpada haidoklagani class 12 pass tawraga makha tamthanaba mapalam natraga atai testing thananaba hotnabada mahairoi singna khudong chanabagi damak athuba matamda exam asi haidoknaba hotnari haina COSEP gi controller of examination a Surkumar na phongdorakli hiramasi gi matang da ngasi mahaki office ta TOMTV ga akhanana unaba amada mak na haiki mamangi chahi 2019 da covid na maram oiduna lairik tamba yakhidaba matamda oikhiba pass percentage adu natana atai sahi singda oikhiba pass percentage adu dagi handaki sahi asina hengani haibagi thajabalai maramdi handak pangthokiba examination adu covid pandemic marakta lairik ningthina tamba phangkhide ayambana online class tawduna ayamba chapter sing cover tawduna hotna khibana maram oiraga mahairoi singi yengduna exam gi wahang kaya maikai wahang kharadi makhai laina hangkhiba oikhi masimakna atai state singa changdamnabada changtaba yaba mawongdi oikhide haiki amaromda handak pangthokhiba exam asida satra masing adumak yamna thakhiba amadi exam gi preparation su niyom chumna sathakhibana handaki exam asida su rank system adumak laigani haina mahakna hairakhi